Tronglaobi mihata chenabasing April kungamanga fawgi manungda puthokadabane laingakta matam thakibaga loinana Manipur pumbada laukthokiba numit mangani gi total shutdown ngasidagi hawkrai masina maram oiraga miyamgi mahuksa gi punsida chawna akaiba piri shutdown gi khongjang asina maram oiraga Imphal mayol gi maru oiba kaithel sing pauna amadi thangal kaithel yauna Imphal mayol da dukan sing thong hangnadre lalol itika mari leinaba thabok thoram khudimak lepli District amaga faunaba lambi sing yauna National Highway sing da passenger puba gari amata chenadre Mahiloi sang sing thong hangnadre masigi mathakta tampaki district singi maruiba kaithel sing su thong hang dabaga loinana lalol itika mari leinaba thabak thoram khudimak lepli Kongjang asina maram oiduna Imphal Ukhrul lambi gi saruk sing dasu lambi sigi nak yata leiriba maru oiba kaithel sing thong hangnadre Lambi sida lanai gari khara natana passenger puba yauna makhal amatagi gari sing chenadri Lambi sigi saruk sing da mapung oina lamlong kaithel da shutdown gi khongjang asi sawatpa oina maira loop sing na lamlong kaithel traffic point lambi thinki adu press media ana layeng lining laishol ga mari leinaba thoram sing amadi essential service tawriba singi oina di komthoki Panba yabadi shutdown asi tongan ba CSO sing Tronglaobi thogdoka victim oiraba imung manung JC amadi club organization kayagi apunba mifam ama ngarang Tronglaobi awang laikai da leiba victim oiriba oina malem nganbagi yumda pangthoktuna total shutdown laukthokna ba warep laukibani shutdown asi Tronglaobi thogdoki mayokta semkiba JC na taliba demand taret ki mathakta mifam aduna demand asi Hapchinduna lauktokibani mifamaduna lauktokiba maruiba warep asi laingak na laklib April kungamanga fawgi manungda Tronglaobi mihata chenaba sing miyam mangda puthokadabani haiba sini amarom da laingak na mihatpa sing asi puthoktrabadi miyam hupna akanba khongjang changsin bana chingba demand sing yauri